Manipur thugainaba asauba thodang lauriba miyoi khangna khangna Bharat lengana kari kankhatuna thamli tha kunithoi hena Manipur da thokliba lan asi loisinaba Bharat ki Prime Minister na lofam thokba thodang adu hauji fawa lauduna leiriba si yana lali Prime Minister ki thawong asina takpadi Manipur asi Bharat ki saruk ama oidre haiba taklibra haibada thoina laloidra khali aduga hauji yamna Naina ningai oiribadi Manipur da KUKI narco terrorist singna landarakuna Manipur thugainaba honariba asida makhoigi lusingba oiduna leiri hairiba Manipur gi KUKI MLA taragi mathakda Manipur thugainaba honaba haibase Bharat thugainaba honaba ga chap manai haiduna ain gi oiba lofom thokba thabak adu Bharat lengangna haudik fawba laudana makhoibu kankhatuna thamliba asi karigino haibasini Bharat gi state singi manungda state amagi MLA kharana tonganba leibak ama semgani haiduna phongna Bharat leibak ki mathakta lalhau chatharakpa tarabadi Bharat lengangna kaidongaida tumina yengduna leithokloi haina khali adubu Manipur thugainaba honabada asauba thodang lauriba KUKI MLA tara asidi ngasi phawba Bharat ki Prime Minister amadi Home Minister na singbana kauduna makhoina tawriba asi yamna lali Manipur thugainaba honaba haibasi Bharat thugainaba honaba chap manai haiduna makhoigi mathakta lofam thokpa ain gi oiba thabak lokhatkani haiduna wafam amata haidana tumin leisili Masi yamna chumdabani Bharat Sangvidhan gi makhada chahi manga gi oina pangtholiba State Assembly gi election da mirep oina songthoraktuna mikhal tengnabada mai paktuna miyangi mihut MLA oiriba singna ifong pongna Bharat thugainaba thabak chatharakpa tarabadi Bharat lengangna tumina leisinbang taribra thawong asiga chamanana KUKI MLA tarana tongan ba KUKI terrorist singa makhoiga amato oina chatminaduna Manipur thugainaba gi thabak achi chatharakpadagi tha kunithoi pharaba fawba loisinba ngamdana leirakibani makoina asengba miyangi mihut amamam oiramlaba Bharat Sangvidhan bu ikai khumnana chalamlaba Sangvidhana MLA amamam da piriba mathau mangam adu chapchana pangthoklamba tarabadi ngasi Manipur thugainaba honabada achauba thodang lauriba asi lauram loi haina khali masida khwaidagi lalibasi Manipur thugainaba aphongba yengnaba masak khanglaba fawba Bharat lengangna haibadi Prime Minister amadi Union Home Minister na singba haudik fawba ainggi oiba thabak amata laukhatana leiriba achini amaromda Manipur miyangi mihut oiriba MLA singna su Manipur thugainaba honariba KUKI MLA tarana tawriba thabak thawong chingasi mayek sengna khanglaba fawbada ngasi fawba karigumba makhoigi mathakta ainggi oiba thabak amata laukhatnaba honadana tumin leisiliba asi yamna lali Maramaduna Manipur thokliba lana si loisinaba Bharat lengangna atuba matamda paikhatpam thoi Manipur thugainaba honabada mangdil thana chongthokduna thabak tawriba KUKI MLA taragi mathakta su ainggi oiba thabak sing laukhatuna India asi rules of law chaliba leibak amani haibadu thabakna khanghanpam thoi Myanmar gi junta army gi air strike ta Chin KUKI refugee singi medical clinic ama kaikre Dr. Taramatoi sikre asoban kaya yaukre hairi Khumma lampakta leiriba interstate bus termination kangkong saire mapu pandabaga chapmanare leibak ama chaukhatpada transport and communication gi makha yamna poli adubu Manipur gi oinadi transport and communication asi pura fail oibaga manare masigi mayek sengba khudamdi Imphal gi Khumma lampakta leiriba state asigi ama khakta ngairaba interstate bus termination ISBT asi hauji kangkong saiduna mapu pandabaga chapmanaba phibamda leire ISBT asigi hauji oiriba phibam asi ngasi aikhoigi paumina haktengna chatuna yengsluba matamda khangba ngamlakibani ISBT asigi manungi oiba saruk sing kangkong chaibagi phibamda leire leikhom leinangna throk lauba mafam kaya yaure masida natana jungle gi mawongda napi singnang kaya haujinduna angakba phibam amada leire masina Guwahati amadi Dimapur na singbadagi bus sing amadi malpuba gari kaya Khumma lampak bus termination asida changduna gari park taunaba honabada asawa awaba ama mayoknari hairi aikhoigi paumina ngasi tongan bus amadi malpuba driver sing onaduna wari sanaba matamda bus termination asida changbagi entry ticket charge asi interstate bus na lupa chama Bolero da lupa yankai lauri go down charge oina lupa lising ani dagi mari fawba lawi hairi adubo hairiba gari sing asina bus termination asida sangduna gari park tawba matamdadi aduki matik awaba mayoknai nong taba matamdadi numit mari ni rom changba yadabagi Guwahati amadi Dimapur dagi lakpa passenger bus amadi manpuba gari sing ke krupata parking oiduna driver amadi handyman singna awaba kaya mayoknai mafam aduda gari park tawi mal thai haiduna su mari leinaba police kayana tanthonaba honabada natana maram chadana chelobagi thabaksu hek chathai haina phongdoraki leibaki amadi miyam humna thirakiba March 13 dagi thiba khangdana lakiba thawal ningoma mayai lekai dagi imai benu ngarang waithaupa thawal dagi sina phangkre hairi
KCPPWG गी रिक्रूट तौबदा चेनबने हाइबा अनि फारे लोना थिंख्रबा लालहलु KCPPWG दा मियोय कया रिक्रूट तौबदा चेनबने हाइबा मियोय अनि पुलिसना फगत पंगमले हाइदि पुलिसतगी फंगबा पावमगी मतुंगिना फागलबा पार्टी असिगी कैडर अनि अदुदि वांगु कैराक मोइरांगी हाउतक तंफा खुनाउदगी माइसनाम बुंगोमसा एलाइस लाकपा अमसुंग पुखाउ लाइफा मखा लेकाइदगी टेक्सम इबोमचा सही निम्फुनिथोइनी हाइदि मखोय अनि गुवाहाटीगी कामरूप मेट्रोपोलिटन डिस्ट्रिक्ट की मनुचना लेबा गोरचुप पुलिस स्टेशन कोनबा गोरचुप एरिया दगी फारगा मणिपुर पुलिस की टीम अमना इम्फाल दा पुरखिबनी मखोय अनि अंड्रो पुलिस स्टेशन दा रजिस्टर तौखिबगा FIR अमगा मरी लेनना मणिपुर पुलिस ना फॉर्मल अरेस्ट तौख्रे हाइनसु पुलिस की पावसिना मखातारी अमरोमदा लोना थिंख्रबा लालहलुब असिगी कैडर अनि मणिपुर पुलिस ना फगत पंगमले हाइरे पुलिस तगी फंगबा पावमगी मतुंगिना फारबा मियो अनि अदुदी सरंग तेम दिने सही कुंतरुक अमसुंग चनचम मलेंगानबी चनु सही कुलहुमदुनी मखोय अनिना इम्फाल वेस्ट डिस्ट्रिक्ट की वांगु पुलिस स्टेशन कोनबा वांगोय लक्ष्मी बाजार एरिया दा लेबा दुकान सिंगदगी लोगी वांगमदा सेंखाय थुंगाय तौनबा होटनरंबदगी पुलिस ना फाकिबनी हाइरी Security Force na tongan-tongan district singda chatagiba search operation da IED nipan defuse tawri. Security Force na area domination gi saruk ama oina haukiba pung kunmari asida tongan-tongan district singda chatagiba search operation singda militant singna phumlambani singna ba IED nipan defuse tawduna asoyangam yaudana lawthokba ngamkre hairi. Official oiba pau gi matung ina intelligence na pirakpa report amagi matung ina Technopal district ki More police station gi manung chanba लोकचाव की मफम अमदा असम राइफल्स अमसुंग मणिपुर पुलिस की टीम अमना थीबहुमगी थबकसिंग चथबदा मिलिटेंट सिंगना फुमलंबा केजी 12 लुम्बा IED तरुक कोनना हाई एक्सप्लोसिव हैंड ग्रेनेड मरी नोंमै मरु सिंग अमसुंग रेडियो सेट सिंग फगत पंगम की हाइरी फगलबा IED सिंग अदु बॉम्ब एक्सपर्ट सिंगना असोयंगाम यावदना मफम अदुदा डिफ्यूज तौकी अतोपा सर्च ऑपरेशन अमदा मणिपुर पुलिस अमसुंग सेंट्रल सिक्योरिटी फोर्स की अपुनबा टीम अमना यांगपोक्पी पुलिस स्टेशन की मनुंग चनबा सैजांग लाइचिंग द चथकीबा ऑपरेशन दा सकंगदबा सिंगना फुमलंबा IED अनि अमसुंग हैंड ग्रेनेड निपान फगत पंगमक्रे हाइरी सिक्योरिटी टीम असिगी मखा ताबा ऑपरेशन दा मफम अदुदा चथकीबा ऑपरेशन अदुदा .22 राइफल्स अमा 12 DBBL राइफल्स अमा 51 mm मोटो मरी एक्स्ट्रा मैगजीन का कोनना 9 mm पिस्तौल अमा टियर स्मोक ग्रेनेड तरा टियर चेली ग्रेनेड अमा चार्जर का लोइनना बाउपेंग हैंडसेट अमा ट्यूब लॉगिंग मरी 12 बोर लाइव ऑन इम्यूनिज्म अनि 9 mm लाइव राउंड तरा 7.62 लाइव राउंड होम्पू AK लाइव राउंड मरी 7.62 mm SLR गी मरु अहोम लॉन्ग रेंज इम्प्रोवाइज मोटो राउंड मापन कापथोख्रबा AK मरु मापन अमसुंग मोटोरोला रेडियो हैंडसेट अनि फंगबंगम की हाइरी